Hi guys, welcome back to my channel PK Pothaminasi Community. Channel asina ngasi anubu topic ama adom da khushi najage. Ngasi puduna laksari ba topic asi mamang da aina paring naina sandok sakhiba yumbalo lamjing da sitha jahoba topic amatang khajik di panjaramaga mapung phana panjahog ba mayam thabirak padagi hariba topic asi ngasi nahungna na message ta thengna badigi amuk mayam da khushi najage aduna puduna laksari ba topic ni habadi yumbalo lamjing asi aina ahan matang kaktagina nifu taruk suba tangkak phawa adum ai sandok sakre adugi makha chatha jarak ko ina sum hapsarake aduna ngasigi tangkak asidadi mapung oina habitare ngasigi topic asidadi ekoina polak pamasa sing asida ekoina angau bo oina polak pa aduga sarai ho bo oina polak pa or natragana matam khara lerga pol matung matam khara lerga angang asi angau bo oina leikiba lambi sorok to koicha chatuna leikiba loinana angang da yana pangdu sudana na polak pa karigino haibis masigi oitok pa yaba maram sing adu ahalaman sing na thambiram balaik tagi thengna jaba khara miyam da khudol tamjage khajitang orasu khangminabada kana gadra khanjai yumbalon lambi asi yamna section da yada lambi am oibana PK channel na yumbalon lamjing haiduna series 9 na mathang manaw 9 na tangkak 9 na sandok sakhiba kya ado mayamna yamna nungai amadi yamna kana ba phangi amadi madu yengobadagi yumbalon lambi da kana ba kya phangi haduna mayamna thagat wahai tambirakiba amadi mayamna support to birakiba kurima PK channel na kaujade amadi channel asigi maiki dagisu mapung phana yengbiba support to bibigidama ngamkhai letena thakasaba phongdoksari habasi ahan bana thamjage hojik khudol tamjarage miyam da khushina jage ngasigi thamjariba topic aikoina angang sem matamda matam sadana amadi matam soina semadagi polakba angang asi angau bo ina pokhiba amadi matam khara leraga angau du satkiba amadi pangdu sudanaba amadi pamdaba thoningdaba thodokya angang da tholokpasigi maram oithokpa yaba maram kari kari lei habadu miyam da khajitang samlakpo ina kangjaba khara miyam da kudol tamjage soikiba lankiba yaurgasu akangai oja guru kyana comment box ta semdokminaba samdokminabagi tanjado adum longminaraga mapung phana hena khangminasi haiba channel asigi amadi ai sabaki wakalondo ngasi so namak thamjari kudol tamjage miyeng taminasi ko aikoina khangi madudi turengi language dagi hena kupasi yubalon ni haibasi ahlaman singna hainabadi chu aikoina khangi maduna maramama oira kansida aikoina yumbalaba matungda afaba isa poknabagi lambi ama thibasisu tangai phadaba mani habasi thamjage aduna maram oraga aikoina tangai phadana yumbalabadi afaba isa poknabagi damukta kari togani habasi ahlaman singi mafamda hangjahoba amadi akangai singna ibiramba lari sing kayama paba habasisu tangai phade habasi thamjage madu kya do kitang neina jaroga pajaroga ngasi thamjariba topic ni mamangda yumbalo lamjingi series kya da takak nani koina thamgiba singi manungda afaba isa karama matamda poknabagi damukta semgani habasu adumba karama kai thamjagre aduga mapung oina polakpa angang sing asi fattaba matamda amadi matam sadana koina angang semabodagi haktin narobodagi polakpa angang sing asi ngauduna polakpa amadi sahi kharadagi matungda ngauduna leikiba lambi choroktu koicha chatpa masigi oithokpa yaba baramsi kari dagino habasi magi mapuk mai hi habasi mapuk mai habasi kari dagino habtargdi mama mapana semani habasi mathamjage aduna kudimak sing asi hena mapung oina koina khangnabagi damda yumbalon si yamna kopna neinabasi tangai phadi habasi mathamjage aduna maram orga mapung oina aina thamjakre madudi ekoina angang semba matamda mama mapagi mapuk numit sing asi yamna fattaba mapuk numit ni habasi mathamjakre adugi matungda amuk maduda kari kari sengkhiba targadi kari orakpi yai angang sing asi bo polokadaiba angang sing asi pusidaba amadi mama mapa pusidabagi lambi kaya amasu oirakpi yaba lambi kaya amalei maduna maram oraga ekoina mapuk numit amadi purnima thasi sikumba kaya singsida ekoina angang semnabagi damda haktinnaroidabani haiba kaya amasu thamjakre madugi matungina amuk makhatana thamjaningibadi tha amagi manungda ekoina afaba isa poknabagi matam ahum khaktang lei matam ahum adudi karamba matam no haibadudi mamang su khara makhedi live to panjakre si khaki oiba ai blue amasu tongana semjarake aduna ngasi thamjariba hiramasigi matung ina aikoina neinaba yarisi mapung oina ngauduna poleiba amadi matam khara leraga ngauduna satkiba angangsing asi karidagi orakpa yaba lambi ama lei habasi thamjage masigi orakpa yaba lambi da dum yam leikre
hiram kayadagi semlakpani hare adu semlaiba khurimak singji mapok mai da tamlak ngakani hadani kun dongnari mapok mai si kana semge mama mapa na semani karam matam di semi ba isa pok na bagi dongte isa sem na bagi dongte haktin da matam masi matam sa da bataragadi masidagi orak ngakani habase thamjage aduna maram oraga mapung oina aikoina tatnaba numit amadi mapani panba nong panba sigumba kaya sing sizu ko na angang sem matamda madugi fattaba kaya amlay maduni ngasi ayam ngasi gi topic sidi ko na thamjadurisi mapungina tanaba na missing loinana nongo panba mapani panba tarama pani panba amadi kun mapani panba hariba na missing asida haktina duna angang sem ko bitaragadi angang sing asida piriba fall sing si kari kari fall pi habado mi hamda thamjage aduna aikoina ahanbada nongo panba na missidagi hana ko na thamjage aikoina ahanbada nongo panba numit tatnaba numit asida aikoina nongo panba madi tatnaba numit sida haktin aduna angang semkiba taragati polokpadi hona angang si poktuna amadi phibam chadana polokpa yabagi lambi ama lei haiduna akhangai singna laik singda ibirami amadi thambirami maduni ngasi myamda thamjarisi adu hariba singasi kanagi marano haiba taragati masi masi koi naina daba yade poliba angang dugi maranati maru ibu marani kanagi do mama dagi so mapagin hena marana ma oi habasima thamjage loinana masina nongo palma numita semkraba matungda orakadaba angangsing amasung hariba angangsijo punsi tendaba si yamna oigali amadi masamakso asoiba amaluga loinana ngauduna polokba amadi makokta kariguma khara bera leiba singuma khara oirakpa yani lei habasi thamjage matangda mapani panba numita angang semkiba taragadi kari fall lei habadu kudo tamjagi ko pani panba numisida angang semkiba taragadi mapungina ahlaman sina thajanarmasi karino haba taragadi sahi taragi matungdagi hariba angang asi akoina ngauduna satkiba amadi kok bera lerakpa asigumba kayam oirakani habasi thabi aduna mapungina hariba singasi fattaba matam singasi aikoina angang semjungi matamda aikoina haktina ningi semningi haduna yengdana pangsem semasina maram oraganda fattaba fall kaya mai koina thengnaribani aduna mapani panba numsida karigumba angang semdana angang oikhiba taragadi sahi taragi matungda angang asi sondam naudamba amadi makok bera leiba ngauduna satkiba kayam oinabagi lambi kayam lei masisu dum ngai ikoina mama amadi mapana oirakadrba singasina yamna kana section ba amadi control tobagi tangai fadaba lei habase thamjage loinana tarama pani panba numita karigumba angang si semkiba taraba adu oiba taragadi oirakadriba angang asi sahi kungi mathakta angang si ngauduna satkigani amadi layengba ngamdana lei gadaba lambi ama oiragi habase akangai singna thambirami maduna maram orga kun mapani panba simasu aikoina angang semase sembiroidabani karigumba masi madi khwadagi yamna lubasi angang si yamna nuksirapa timing amada khangaudana hiram amadagi ngauduna sakhiba lambi ama oigali habasi thamjage aduna mama mapa oibisingnasu haribasi section bigadabani habasi ngasi takak asida khudong saba lojaraga thamjage loinana amuk aikoini yengse kun mapani habidi mapani panba numit sida nupa nupi haktin aduna karigumba masa semkiba taragadi masa aduna oirakpa yabasi aduk matik khudong tiningai ama oibi yai habasi ekoi kaufate maramdi karino haba taragadi aikoina kun mapani panba numit sidi angang sida semkiba adu polokpa angang adudi mahangna siramdaiduda habidi angang aduna mapunsi loramdaida ngauduna faiduna sakkiba amadi thoningdaba thodok kya ama tholakadaba oigani sida sunatana hena khudong thingai oibiri karino hariba angang adu nupi angang da yam sokpa amasung khudong thingai oiba thodok kya ama thokadaba miyoy ama oirakani habasi ikoina khangbigadabani masi thajabidaba habidudi masidi aigi makha phone khre adubo masi kadai fawda chumba or ladba habidudi aikoina uraba kanda thengnaraba kanda ai isa isana o masi tawkhre masi chumiko haina thengnara kanda fattaba potudi thengnara kanda khangmanadi akoi kanaba phangdaba kaya ma lei maduna maram organda mayam singa sidagi isa isagi jumbalonda khaji tangorso mating oinabagi damta haidana fikes channel ngasi hiramasigi sorak khra khudol tamjabani masigi maru oiba amuk hena mapung oiba hiramdudi aina aigi atopa channel khangmina se ekoi channel da ai sa ondana lairikti yaudama pathok saraga miyamdama khudol tamjaraki ngasima aduna miyeng tabiriba singnasu hariba ngasigi tamjariba jumbalon ga mari denaba thorom singasida mamang da thamjakhiba sing adu bhap tabida biok daragasu mamang da thambi khiba kya sing adu so amuda hangana yengbiyo
playlist changbiraga Jombalo lamjing haiba playlist da loni changbiraga afaba angang pokadaba matam amadi fattana angang polaiba kari no haibina singba sigi ayamba ikraba ngakani aduda kariguma doubt lerga su hangbiraku yagani habisu thamjage masigi mathangda aikoina thamma yarisi loisilakpa karino haiba targadi mayam singasi aikoina khanguraba amadi ururaba loinana taruraba matungda aikoina aroibeda khangminnabu yaba tangai phatabasi karino haiba targadi ngisai aina mamangdasu thamjakiba tha amagi manungda aikoina isa afaba isa poknabagi dama leiriba numit asi mipung khudimaki numit ahum natraga mari faudi fangani madu karamna yegani habidusu sorakpa khradi thamjakre hena detail oiba posakchu ai makha tanda dumak thamjarkhige aduna mapung oina hoji ekhoina angang semba yadaba khwaidai fataba pungpham singsi matam singsi kari no haiba taragadi hoji fawda ina thamjari singsi khidang hangatna yengjaba matamda ihan hanbada nupa amadi nupi anidugi mapok numit sima khwaidai fatre loinana mapok thasu fatre aduga purnima oiba numit si fatre thasi oiba numit fatre hariba singasima ihan hanbadi koina thamjakhre madugi matung tarakpada nong mapanba loinana mapani panba tara mapani panba amadi kun mapani panba mayam sing sidagi yenge har kansida ekoina afaba numit khwaidagi fangba do hariba sing sida afaba numit si koina ifang fangdaba taragadi madu angang semdrasu ya habisiki afaba matam ama soina lakani madu ngai binaraga semagi khudung saba madu ki control ngamba kya dawni jumalon haiba haidrisi koina aduna maram oraga masida thengnajariba tamjariba paudamjariba kaya singasina khachitang lawsin birakanda bapta bidaba lergasu asigi maru oiba wahanthok amadi kari no haibatugi aigi anisuba channel community koida mayamda mu uthokserke lonana comment box so duma hangbiro lonana aigi whatsapp number 77059873996 da duma hangbiro aiba wafamsi thamjaraga loiba fawu miyeng tabiba amadi saruk yabiba lonana channel asibu support to bibu kai kurimakpo channel asigi maikai ngamkhai leten thagasabu phongdokchiri haiba wafamsi thamjaraga punmakpo loiba fawu miyeng tabire amadi support to bire thagassari punmakpo kanglai pakna yai phare